अहानबदा मरुब पाव पिजरी कांगलोन कायना खुलाई पाइबा सिंगी मथक्ता ऑपरेशन चथब हौरे इरांग तोइना थोकपा चिंगा ताइनना लेबा मफम कुंथ्रा निपांदा स्टेट फोर्स याउना तोंगान तोंगानबा सिक्योरिटी फोर्स थमदुना ngak senba हौरे हाइना चीफ मिनिस्टर एन बिरेना फोंदोरकली स्टेट असिदा तंगदु लेताबा फिबम अमा पुरकनबगिदमक फुरुक खुदिंगमकी कल्चरल इंटीग्रेशन अमा स्टेकहोल्डर सिंगना सागतमिनबा मथौ ताइ हाइना सकनाइरबा थिएटर डायरेक्टर रतन थियामना टॉम टीवी दा फोंदोरकली मणिपुर तंगदु लेताबा पुरके हाइरबदी चीफ मिनिस्टर एन बिरेन रिजाइन तोबा नतना अतई पांबई लेते हाइना जनता दल यूनाइटेड मणिपुर के स्पोक्सपर्सन सेम्यूल जेंडाइना फोंदोरकली अमदी कुकीलाल होबा सिंगा मणिपुर पुलिस कमांडोगा ngarang ahing chupa nongmai kapna krai nongmai kapna baduda कुकीलाल होबा मरी मंगा असोगापन नंगलंबा याय हाइना पानरी खुरमजरी टाइम्स ऑफ मणिपुर के प्राइम टाइम मणिपुर न्यूज पेरेंग ताबिरिबा पुमनमकपो लक्ष्मी कोंखामना थराम नोकचरी हौजेक पाउ संदोना पिजरी कांगलोन कायना खुलाई पाइबा सिंगी मथक्ता ऑपरेशन चथब हौरे इरांग तोइना थोकपा चिंगा ताइनना लेबा मफम कुंथ्रा निपांदा स्टेट फोर्स याउना तोंगान तोंगानबा सिक्योरिटी फोर्स सिंग थमदुना ngak senba हौरे हाइना चीफ मिनिस्टर एन बिरेना फोंदोरकले गसी चीफ मिनिस्टर की बंगलोदा पांगथोकपा पाउगी मिफम अमदा चीफ मिनिस्टर एन बिरेना वाफम असी फोंदोकिबने पाउगी मिफम अदुदा चीफ मिनिस्टर एन बिरेना हाई स्टेट लेंगांगना लमदमसे महौसागी पुंसीदा हंजिल हनबा होनरिबा सिदा मियामनसो मपुंग फाना थाजबा थंबियो थासगी अहुमदा थोकिबा लाइबक थिबा थौदोक अदुगी मतुंगदा काहेन्ना चाउबा थौदोक अमता थोपा लेत्रे लाइबक थिबा थौदोक अदु थोख्रबसु मकाताना अखोय मसेल नुंसिनना अमता ओइना लेमिननबा होनबा अमदि मियाम ngak सेंदुना थंबा हाइबसी लेंगाकी मथौने नाकल अमरोमदा मणिपुर की वांगमदा ड्यूटी चतखिबा सिक्योरिटी पर्सनल सिंह हलकपदगी इरांग थोपा मफम सिंगदा सिक्योरिटी पर्सनल सिंह थंबा हौरे चिंग नंगनना लेबा इरांग थोपा याय हाइना चिंगनाबा मफम कुंथ्रा निपान खंदोपा लोइरे मफम सिंग अदुदे नापेट हौताक साइटोन हयाइकोन साइटोन लेतान पोपे nganukoन सलाल कोंजिन फोगाकचाव इखाई ममांग तोरबुंग गोविंदपुर तोरबुंग बंगला फोगाकचाव इखाई मनिंग फोगाकचाव इखाई अवांग क्वाक्ता मनिंग तेराखोंसांगबी खुदेकपी ट्रोंगलाउबी ओक्सोंगबुंग गांखलवाई थमनापोकपी नरनसेना सुनुसिफाई फुबला थिनुंगई निंगथौखोंग खाखुनो निंगथौखोंग मचा इवेमा उपोकपी पोचंगबम नाचौ चोथे ngaरियान ओलपम कैनौ इरेंगबम फुटहिल्स वारोइचेंग लेमराम कामोंग हाइक्रूजम सगांग बाजार अमदी चुरेल मंजिलनी मफम सिंह असिदा स्टेट फोर्स सिंह याउना सीआरपीएफ बीएसएफ आर्मी की टीम सिंह थमगनी मसीदा नतना चुराचानपुर अमदी मोरेदा लेबा मैतै सिंह लेफम सिंह दसो ngak senbagi thabak paikhatlei nakal amoromda CSO amadi church ki luchingba sing unaduna irang asigi waroi sinama puraknaba wari sanaba hore irang asida khulai paiba sing yausilakpa maramna miyamna lambida famba amadi rally chatpa tawbiganu amadi tonga sandopiganu India gi home minister Amit Shah na Imphal da laktuna numinini humni leiraga irang asi laksinaba honariba asida miyamna saruk yabiyo hanaso chief minister N Birena phongdoki TOMTV na hangba wahang amagi paukum piraduna Chief Minister N Birena hai suda lairiba Kader Singh ayamba makoi gi designated camp sing da lainakrai suda yaudaba khulai Bible Singh iranga sida yausilagriba se mapung fana thengnagani haina Home Minister na thajaba thamlaklei iranga sida chaurangna lenga ki khulai lising ama rom mangkiba dugi manungda haujik faubada khulai chamriga marifutara manga rom recover tawba ngamlei awatpa khulai Singh nongmanini asida थिनगतपिरा ओ हाइना चीफ मिनिस्टर एन बिरेना मखाताना फोंदोकी हौजिक इकोई खुलाई पाइबा सिंगी मायोक्ता लेप्तना बोथ वैली एंड हिल्स इकोई सिक्योरिटी की ऑपरेशन सथबा हौख्रे ngarang mak foreign detail dudi honorable
Minister to Gitabiro Ngarangmak, Honorable Union Home Minister Amit Shahajina, Guwahati da rally ma damana peak hibamagi commitment Manipur da Santri Hanjalang na Bagidamakta Maralay Singi Matakta peace palm da Singi Matakta Akan by action Logani Hibadu already koi ma action hogre Loinana Singamanitam the lady by illegal arms piba other anti national or anti state weba Moyingi Matakta Akanba action Chataba Hopre Masiga Loinana I nangasi press to bagi maram maroi basina kogi valley ema di hill animakta lady ba praja singna insecure feel to remember mayama do ngasi de gi kokpiro ai koi central forces yauna state policing loinat vulnerable areas jingna mafam punamakta deploy tawrga nakal animakta husi koi peace talk tongna bagi wari gotai sanana bagi amaga amagi soina kiba khena kiba leiba singa do koi hiram kayada koi honori State asida tangdulay taba fibam ama puraknabagidamag furup kudingmaki cultural integration ama stakeholder singna sagatminaba mathau tai haina saknairaba theater director Ratan Tiamna TOMTV da phongdorakli haujik thokliba kanglufki rangasi atuba matamda loishinaba government of India amasung Manipur lengakta kari tawhanninge haina TOMTV na loba saknairaba singe mota Ratan Tiamna hai tongan ba furup kayana kundariba lebak amada cultural integration leitrabade machet tana kairakwa haibasi mahausane maramaduna haujik oiragliba kanglufki rangasi laksinduna tangdulai taba fibam ama purake hairabade cultural integrity gi chawraba thodang lei khongthang ase lenga khaktana honaba yaroi masidi punna kundaminariba furup khudingma khonaminaba changi starasida masing lakngamdraba army thajilaklaga tangdulai taba fibam ama purakpa haibasi oithokpa wagani haujikti lenga amasung micham miyamgi level dagi irang ase loishinaba lepalaitana furup khudingma kimyoi sing wari sanaba mathau tai lining laisongi luchingba kyaga unaduna santigi paujel sandokhanba chumme Ningsing bathok traba matamdagi namdamasida machin manaw oina leminarakpani haibagi wakalon aikhoi masalgi marakta nauhauna ningsing minabagi tangai fadaba lei Ratan Tiamna makhatana hai Manipur asi furup ama khaktagi natte maram aduna haujik thokliba irang asi loishinaba Maitei kuki khaktada inthokpagi mahut furup khudingma punna thabak tawminaba changi haujik Manipurda oiragliba fibam asi kiningai gi masak haibadu oiraglei thokliba irang asina kangluk anigi marakta thajanadabagi changwang khalaktuna yegnaba oirakpagi khudam chawna phanglei masi khantharurabadi pukning nungsiningai gi masakni haina Ratan Tiamna makhatana phongdorakhi Sarkar gi level dagi dialogue conversation toba aduga aikoi gi micham gi level dagi su madu toba haibam changi Manipur da leiriba ichinilao mayam sing se loinama jati bijati khaidana masi akoi awaba tare masi bu kan mahin tawna kan sige haidana khanabam thoi Hindu khangdi Muslim khangdi Maitai khangdi Sikh khangdi Christian khangdi loinama khanabam thoi church mayam Aikoina chatlaga aikoi go wari sapam thoi dharma gi guru mayam aikoi pusilakpam matam yore dharma gi guru singna amaga wari sadana setok na bayadraba aikoi gi punsi machimnao gi setok na bayadraba punsi do bunka hanna porpangam bagi ko sakti du pusilakpa darkar lei Manipurda tangdulai taba purakke hairabadi Chief Minister N Biren resign tawbanadana atei pambai laite haina Janata Dal United Manipur ge spokesperson Samuel Jendaina phongdorakli gasi palace compound laiba Janata Dal United Manipur ge office ta pangthokpa paugi mifam amada Samuel Jendaina wafam ase phongdokladuna hai ruling party da yauriba MLA tarana Chief Minister N Biren gi luching makhada wari amata sanaroi haina laurakliba firep ase taraina loba chumloi Haujik oiragliba fibam asida Chief Minister N Biren masana khangna resign tawdaba tarabadi party ge maikaidage matik chaba khongthang lokhatkadabani loinana Union Home Minister Amit Shahgi Manipur khongchatasu Chief Minister N Biren resign tawhanaba memorandum pishingani BJP Manipur Pradesh ki President na party ki Minister amasung MLA sing yangshinba ngamdraga Manipur gi integrity kaheloi haina phongdorakba se politics ki khudong chaba loba mali BJP ki MLA sing yauna Manipur thugainabagi fidep lawraklaba fawbada makoi gi wafam handokadabani haina haiba ngamdaba asina BJP Manipur gi President A Sarda aduki matik sole takpani
पार्टी मनुंग द थोकलिबा वाथोकता मिरेंग थमद्रगा बीजेपी मिजोरम गी वाफमदा माइ ओनसिनबना मणिपुर गी अपुनबा सक्तम कनबा ngamloi hainasu Samuel Jendaina makhatana phongdokhi मागी responsible ओइबा statement दो पीनबियु नत्तबा irresponsible ओइबा statement सी पीहनगनु हाइना पीरकपासिदा अखोइगे असोइबसी अदुम उरबने मी तराचक मसीसे अखोइना बीरेन सिंगी लीडरशिप के मखादे अखोइ नेगोशिएट तौरोय हाइबसे अखोइदम अपनबा अमनेबा मसी अपनबा लौथोकननबा हाइरबदी होजिक हाइरिबा एन बीरेन सिंहना रिजाइन तौबा नत्रबदी सॉल्यूशन लेतबरा हाइने अखोइ थमजनिंगे पाउगी मिफम अदुदा सरु याखिबा जनता दल यूनाइटेड मणिपुर गे चीफ स्पोक्सपर्सन डॉक्टर निमाईचान लुवांग हाई यूनियन होम मिनिस्टर अमित शाह की मणिपुर खोंगचदासी थोइदोगना कानाबा फंगदबा मानदे लोइनना थोकलिबा इशू असigi वारोइसिन पुरकपसु ngamloi maramdi irang ase matam kuisilaklabanina mahaki खोंगचदासी थेंगमलै irang hogalakpa matamda अमित शाह करी तौदुना लेरिबगे हाइबा वाहंग असे जनता दल मणिपुर नसो हंख्रबने अमित शाह की मणिपुर खोंगचद असिदे हुरानबा मतुंग कैरुंग बा हाइबा थवोंग अदुमगनि हाइना माहना फोंदोखि यूनियन होम मिनिस्टर अमित शाह ना सेबाई मतिक चान पीरबनी फजन गांव सेले है सिदसु कोई मणिपुर जो मोगी लाइबा सिक्योरिटी एडवाइजर कुलदीप सिंह ने क्लेम तोई फजन गायन आई कोई न उजबदी सिपाही दिने आर्मी दी याम लेरे लेरिबा आर्मी से इम्फाल मनुंग मेन रोड नेशनल हाईवे दा असेंबा वायलेंस थोइबा जगह थौदों थोइबदी चिंखों चिंया दनेबा अदु सिबाई सिंजे मफम अदु अमता सत्ते अदुना नि अखोइ मणिपुर की इमा इबेन मयाम प्रजाना खोलाउ लौरिसे अखोइ नोंमै पियु हैबनो अखोइ नोंमै पिरो हाइरिने प्रजाना पीग्रसे खल हाइनिंगेबा मोरे थेनन फरेबा परम सिबाई न गाक पंगम दिएबा मणिपुर सरकार सिबु संबित पात्र न पाइरी ब्रा बिरियन न पाइरी ब्रा क्वेश्चनेबल ने संबित पात्र लागा अदुगुंबा अखोइ वायलेंस चेनबा अखोइ कुकी सुगी यावबा मेंबरसिंग मानबा ओइरमगनी मानबा अदु संबित पात्र लागा थादोकी मसी इज अगेंस्ट दी मनी इंटरेस्ट ऑफ मणिपुर मदु ताकपुरी हंडक की वायलेंस से मसी इंजन बने लौए कोइदी सिनी बीजेपी की फिरे बजे बिष्णुपुर डिस्ट्रिक्ट के मनुंग चनबा फौगाक चाउ इखाई ममांग लेकाई अमदे खोइंगौ चिंग अनिगी मरक्ता कुकिला लौबा सिंगा मणिपुर पुलिस कमांडोगा ngarang अहिंग चुप्पा नोंमै कामनख्रे कामनबा दुदा कुकिला लौबा मरी मंगा असोगपन नंगलंबा याई हाइना पानरी नाकल अमरोमदा ngasi नोंथिल पुंग अनिगा मिनिट 30 रोम ताबा दुआइदा फौगाक चाउ इखाई मनिंग लेकाई मोइरांग टुरेल मपानदा कुकिला लौबा सिंगा मणिपुर पुलिस कमांडोगा अमुक हन्ना नोंमै कामनख्रे नोंमै कामनबा दो ngasi नुमिदांग वाइराम पुंग तरुक अदुआइ फौबा कामनकी अदुम ओइनमक असोगपन की पाउदी लेति हाइरी ngarang numitang pung tara khara helakpa duaidagi nonganba fauba nongmai kapnakiba adugi matangda TOMTV na fangba pawmagi matung ina fogak chaw ikhai mamang lekai gi mamang thangbada leiba khoingau ching mathak kha amade awanglomda leiba lobuk lomdagi maikai ahum thongna kukilal hoba singna fogak chaw ikhai mamang lekai tamna nongmai kapchin bahoraki fogak chaw ikhai mamang lekai khulda santri taba kunja singnasu license single amade double barrel sizinaduna handuna kapki nongmai kapnabagi makhol tabadagi fogak chaw police station manakta duty taba manipur police commando personnel sing sangsilaktuna kukilal hoba sing aduga nongmai kapnaki commando team aduna binocular sizinaduna yengbada ambulance mari manga khoingau ching lomdagi torbung tamna thodok narakpa uki hairi thodok adu haktheng na uhoba khunja amana phongdorakpagi matung ina suda leiriba kukilal hoba singna ayuk nungthilgi matamdana mong hadana leiraga numidang hek yoksilakpaga afaba makhalgi khulai sizinaduna attack chatharakli irang asi namthanaba thazilakliba central forcing mathau amata tawdana yengduna leiriba se kari karamba aronba agenda leibagino khoingau cheng
Ching Fai Ching Amade, Fogak Chow Ikai, Maning Ching Maikei Degi, Tampaki Mafam Singda, Kumtarakuna, no Mai Kapsinduna, Yum Mai Thaba, Pochai Kuran Bagi Tabaka, Leptana Chataragli, Hiramasigi Matang, the Government of Indiana, Akan Mamideng Changbiduna, Irangasi Atuba Matam, da Loishan Bio, Loinana, Suda Lady Lalhoba Singase, Makoi Makoigi designated camp the Tambio, Namdragana, Su withdraw to Biro Haina, Mahana Makataki. Tauri Bapose, Moina Kumai when a young Agalabajamasi, Praja Moina Yampen, the Hojik Lokoi Low, Suba, the Womatam, Mayamama Koyoksale, Hajipava Koi, Kunjing Santok Changin, Pazana Yadri. Aduna Yaragadi Atumatamda, Masi, Solto View, Unkanari Baja, paramilitary forcing Nium Sumna Sinavio, Michang Changa Naibiganu, Hibasima, Hygienic, Kulai Paiva, Su Tori Basinja, Masi, Su, Roto Virakanda, Moibo, Atumatamda, Takopio, Moise, Moi lighting the Iran, Sunem Nemaroi. Moina ni huji hauja hauja tau dan ngalitana problem ko libang ngalitana no mai kapali je asi su de lei ba kulai pai bising dina thola kan tau ngak tane ba aduna idaga mena sanari ba but sing je masi matam chana loisan biu but thado kanda tamnarai sar kanda mayam da cham cham na leijari ba no magi sura no maga tal ga hinjari ba jing ngalitana aki khang pi ba je masi loisan biro hai ba jine koina thamjari je Nakal Amaromda, Narang Numidang, Pumapan Rom, Tarak Baduaida, Trong Laubi Makalekai, Maning Lobu Maikaida, Kukila Hobani, Jingnava Singna, Maite Singi Yum Ama, Mai Taduklam Lehairi. Todok Asigi Matanga, Kunjamanahai, Narang Mai Taram Liba Yum Asiga Inag Nagnana, Central Paramilitary Force Ki Sentry Post Lairibani, Asugnangna Yum Mai Chaklaga, Army Singna, Yengduna Laibata Natana, Mai Kanbachange Haiba, Kunja Sing Fauba, Changan Kide, Brazamiam Lantumngak. Kani haina leiriba security force singna thokaning daba thodok ama tholakpa matamda yengduna leiba haibasi makoigi duty tawdre takpane maramaduna central force singna khula singak senbigani haiba thajaba ngamdre central force pumnamak lauthok pikro makoigi makutta VDF oirabasu state force oina thambiro haina mangna makatana phongdoki makoida pi khulai apha makoina madu action lokatke Haibadi, Irai Line and Gambado, can I order no Mokoina? Public defense ki later, cookie militants ki defense labor Mokoise. As you want to Tamzani, Narang, Tataiba Maise, Kashulate, some few miles near Sisu, Nanzak Bagima Pamduga, opposite or from the Sakpani. As you Mokoisang day, neither Moko covered fire or in a round and Hunkapi Habadi Koisu Tazi, Ado Koisu, Kunzamoina, Zangan Bagira, Chula Tambidre, Akoina, Zangaga Yengarugi Habasu. Makoina, no, you can't go through in. Haidana, tum taktana late. A koi uzigla say, Koi mamanga supera, manning the sumpera, Tapsilaga in a lena, you might have it home, dear Dum Satari, Makoi statement, Panapisanu, Lali, Madu, Akoi Kunzamo Koina, Oina Koina, hygienic body, you may nutiki tari, Nahan Nungdang Sutai, Narang Nungdang Sudum Tai, Masi, Akoina Hibasina, Langadra, Makoina. False statement mayam pikal isina sumadra haibado public mayam na decide to biu nukti to iba tagdok se kanana ba protection se koi di matik sum cha cha de aduna koi gidi state force na oina akoi gi territory si se ngakhan biro haibadi man se thamjaningi Manipura Masing Kangdana Thazilakliba Central Forcing Asina Housing Fauba Irang Namthaba Ngamdribasi Kukilal Hoba Singa Aronba Agenda Lairabra Natraga Central Forcing na Kukilal Hoba Singa si sponsor Taurabra Haibige Chingnaba Laire Haina Kwairamba Nima Kaitel Ahum Giapunba Working Committee Gi Maikidagi Fongturakli Wafamasi India ki Prime Minister da Memorandum ama Thazin Kibaga Mari Lainana Kwairamba Nima Kaitel number 2 Pantoi Bikaitel da Pangthokpa Paugi Mifam Amada Fongdokibani Mifam aduda committee asige convener Asem Nirmalana Hai Manipura Kukilal Hoba Singna Maitei Micham Singda onsilagduna Landaragli Basida Center na ngasi fauba tumina leishin basi yaningde Kukilal Hoba Singna Chatharagli Bathabak Singa Sida Central Force Singna tumina yengduna leiriba se manungda aronba agenda ama leirabra Masida Kuki Singna amuk victim card Sanaduna Center da Aranba Pau kya tamsili Pumnamak asina Maitei Singbu victim oihanduna Indiana Manipura se military base ama samgat naba khonarabra hainasu mahang nahanglakli Sensitive zone chingda Indian Army singchina changsilaga charang nariba thokliba thokdoksing asi mayok naba ngamdriba asina karigino aduga kuki militant sing aduga Central Forces
ani sigi marakta hidden agenda lairabra hojiki oiriba aikhoi gi sigi masigi phibam masida kari gi damakta no government of India na ngasi phawba tumin na laibiriba kari gi no aikhoi gi damakta kari gumba mateng amata laukthok pidriba se kari maram gi no aikhoi maitai sing asibu victimize tawraga aikhoi bu lalhan ma tahalaga India na military base ama aikhoi gi Manipur da semgat nanaba thorang tawrabra haibase aikhoi taseng namaki aikhoi khanjare aikhoi gi pokning da मियामना पीबा थाजबा लेमना मांगहलोय थाजबा दुना मांगदा थमलगा लेबाग असिगे अपुनबगी सक्तम यावना इफुरुप की मिंगचत ngakani atopa singi lalongsu fam thadoknaba chatharakpa lalong oibana MLA fam thadokpagi mahutta miyamna pikiba thajaba aduna wathoga sige waroisin puraknaba honagani haina wangkai assembly constituency ke MLA thangjam arun kumar na phongdorokli wafam asi status sida tha sige tang ahumdagi haukiba tangdulai tadaba fibam asiga mari lainana dulalenda leiba children home ama mai chakiba do ngasi MLA na yengsilingaida paumi singna hangba wahangi paukhum piraduna phongdokibani MLA Thangjam Arun Kumar na makha taraduna luraba tanfam asida MLA fam thadokpagi wafam leite atopa furup ki MLA singna thangjilagriba lalong ase MLA fam thadok tana MLA ama oibagi sakti ga loidana changsilakpanina aikoi su MLA fam thadokpam thokte MLA oibagi kudong chaba duna ngarang Union Home Minister ga unaduna thokliba wathok asigi asengba wari singbun sing paudambagi kudong chaba fangbani MLA fam thadokpagi mahut miyamna piriba thajaba sina mangda thamlaga lebaga sige apunbagi saktam kaidana ba amade ifrup ki mingchat tadana ba khonagani loinana tha sige tang ahum dagi hoduna thokliba pamdaba thodok singa se yamna laibak thibani laibak thiba thodok singa sina maram oiraga lekhidraba amade soklaba singi damak MLA na nungai taba phongdokhi masigi mathakta dulalenda leiba children home ase lenga ke mari leina ba loisang singa khanaduna semgalagani hainasu MLA na thajaba piki MLA Thangjam Arun Kumar na makha taraduna hai mikhal mayok na dringai matamdagi starasiki apunbagi saktam kaidana ba amade starasiki langdai ngagliba sing karamna safa hangani haiduna thabak paikhatuna lakli yelhomi khakdana starasiki langdai ningthina ngakpa ngamgani langdai ngagliba yelhomi singbo safa hanba amade nungai hanba haibasi aikoi khudingmaki thodangni laingak asigi chief minister gi mineng makada MLA gi team sing semduna irang asibu laksenaba honari थोकलिबा लाइबक थिबा थौदोग असि अमुक हन्ना थोक्तबा ओइरसनु लोइनना मियामबु चरांगना हलिबा वाथोग असिगी वारोइसिन अथुबदा पुरकनबा होनरी हाइना MLA ना मियामदा थाजबा पिखि लेरिबा कनोसी जगह असि सफिशिएंट ओइदबा जगह से कोई रिलीफ कैंप की टाइप लेबनिना आंगांग सिंगसिदि कितंग हौजिकि मतमदा कोई मै चन्नबगी मतुंगिना का ममम खाइदोगा फजन थंबियु खपियु हाइबदुगुमा चन्नबी मसु लेबनिना दुदा कोई ताना जरकांदा आइगी माइकैदगिसु अथुब मतमदा का सिंग सागनबाई सिगी लेरिबा बिल्डिंग सिगी मथक सिदा तौजरिसिनी मसिदा कोई का सिंगसि मोय आंगांग सिंग लेनबा का सेम कान आंगांग सिंगसि लेनबा दुगा कोई गवर्नमेंट के साइड कोइना मरी लेनबा अथॉरिटी दा मरी लेनबा डिपार्टमेंट दा आई साने अप्रोच तौजरगा तौबसु हौजरबनी सोशल वेलफेयर दा दु लेनरि बोनेबल सीएम दा कोई हाइजरगा लेरबनी अदुना अथुब मतम दा किरांग से खर नेमथर कांदा मसिगी कंस्ट्रक्शन सिसु सागतपा हौनबाइना यंगसिनजबा लाक्जबनी Forum for Restoration of Peace na sinduna thasigi kontrata peace rally ama chatkani haina tawrambadu Union Home Minister Amit Shah lakpaga mari lainana permission fangdrabade matam khara yaithoglaga peaceful rally ase mapung fana chatkani haina lup asigi convener asang kasarna phongdorakli wafam asing asi Manipur Press Club ta pangthokiba paugi mifam amada mahangna phongdokibani paugi mifam aduda asang kasarna hai hauzik lamdam asida thogliba kangluf kirang asina lamdam asigi miyamda chaitheng kya piri lamdam asida tangdulai taba mahosagi punsida hanjilangnaba miyamna pukning fathaba changi lanaigi isuda communal issue ohenbigano mara leizadaba kangluf anigi marakta irang saganaba khonabigano thogliba irang asigi matangda tonga sandokpagi thabaksu tobigano lamdam asida thogliba irang ase lining amade furup kamari leinade maram asina kangluf amadagi laisang amade worship place amang ata thokhanba amade mai thabana chingba tobigano haike mahakna makha taraduna hai lamdam asida thogliba irang asi loishinduna mahosage tangdulai taba punsida hanjilangnabagi pandamda Forum for Restoration of Peace na lamdam asigi CSO club amadi miyamga punduna mass rally ama thasigi kuntrada pangthoknaba mari lainaba authority dagi permission ngairi amaromda thasigi kunma panda Manipurda Union Home Minister Amit Shah lakadauba leibana rally asi pangthokpada yadaba leirabasu khudong chagadaba numit amada yaithokduna rally asi chatnaba honagani masida miyamnasu sagatpiyu haina mahana makha taki
Karigumba, Kanagumba, Miwena, Natraga Seal Source na any section na Kainingai, Tekningai, Akoida rumor, Natraga propaganda, Natraga Kari Punta Toba, Mayam the Topiu, Akoi Forum for Restoration of Peace na, Akoi leader Kutimak the Unaraga, Warisari, Chatari, Honari, Soidana, Akoi Relia Chopa Pantora Kanda, Akoi Nungsinaba Amuka, Akoi Marakta Purakpa Yabagi, Soidana Lambi Legini, Haibai Tajabada. Ngasi akhoi Forum for Restoration of Peace na akhoi sin lanjanda na hona jabani masida Manipur da leiriba section khudimak praja khudimak na cooperation PBO support tobiu haibase mayam Manipur da leiriba ichi now punamak pu akhoi Forum for Restoration of Peace maikedi mayam da humble appeal tawjabani Starasida tangdulay taba amok hanjalangnaba center gi maikedi honaba yaba honari Thokaningdaba Todogasi, Makatana, Amok, Toktanaba Amade, Warisin Puranaba, Mahag Masamak, Manipura Laktuna, Miyamga Unagani Haina, Union Home Minister Amit Sana Tazaba Pinakle Haina, Manipur Lengaki Water Resources Minister Awangbo Newmaina Fundukre, Wafa Masi Ngasi Chief Minister Gi Bangloda Pangtokiba, Paugi Mifam Amada, Ngarang Union Home Minister Amit Sa Unarubagi Paudam Oina, Tamkibani, Union Home Minister Unarubagi Pau. Tamladuna, Minister Awangbo Newmaina Makatana Hai, Tongan ba political party ke MLA Tara Manina, Union Home Minister Unakiba Aduda, Legislature ki Maikidagi, Hausik Tokriba Irangasigi Matangda, Marik Chumbo Wafam Singh Thamki, Home Minister Amit Sana Manipurda Hausik Tokriba Irangasi, Yamna Lumna Lobagaloinana, Starasida BJP gi Lengak Lakpadagi, Chaukat Maikaida, Ahong Bakya Lakpa, Horaklaba Matamasida, Asigumba, Laibak Tiba Todok Ama Tokibasi, Yamna Nuaite, Mahaki Maikidagi so, Todok Adugi Nuaitaba, Fongdok Pagaloinana, Todok Tokpa Numit Adudagi, Tintaba Todana, Center gi Maikaidagi, Honaba Yaba Honari, Ahenba Security Personnel Sing Tazinduna, Pamdaba Todok Toktanaba Honari. Home Minister Masamak Starasida Laktuna Tongan ba stakeholders sing unaduna Warisin Puraknaba Honagani Haibagi Wafamsu, Union Home Minister na Thamlaki. Amaromda Starasigi Praja Singa Kahenba Mipaiba Pokpi Danaba, Mahaki Maikadagi Appeal Torapaga Loinana, Stat Amadi Center na Miyamgi Punsi Ing na Chikna Lehanaba Honaba Yabo Honari Haiba Wafamsu, Fongduraki Haina, Minister Awangbo Newmaina Makataki. Zati Punamagna Mama Wakanda sentiment sokpa sumai lady poli haiba miyam jakoi delegates members ayam bana sumai na koi home minister mamang da phongdo pakanda mangda su akoi ge sentiments ma share tawi adu soidana central government su lei state government su lei adu praja sing thajabi thambiyo ai koi soidana athubada situation asi normal da puthok purakni adu loidana akoi mayam da chanangai thakngai walakdra haina koi kiduna leibu miyam sisu what haloi hauji situation as normal purang ngai honor bam galoidana koi essential commodities miyam su miyam da watna pigni habsi magi assurance ni aduna pazam miyam su si pausi BBO haina mangna so koi gi tambi Hauzik Lamdam asida thokliba Kangluf Kirang asiga mari leinana Sanghai Theldagi mafam khangtana mangkiba Atom Samarendragi Langla Langjil athubada lengangna thidokpiu haina appeal tawrakli. Institute of Bioresources and Sustainable Development IBSD gi staff ama oina leiriba Kumbongdagi Atom Samarendra mangkiba siga mari leinana Staff Welfare Association sinduna Dagel dalaiba IBSD gi conference hoda paugi mifam ama pangtokre paugi mifam aduda association asigi president N Samarjana hai Ngasiga Thana Numit Kunmathoini Suraklaba Fauba Atom Samarendra Gilangla Langjil Amata Puthokpa Ngamdana Leiribasi Laibak Thibani. Mahak asi kanaguma miyoi singna natraga lufna fazin kiba oirabasu imung manunggi awaba yenglaga thadopira u haina mahagna makhataki. Kumbong Bazar Imphal West gi Sri Atom Samarendra Singh Maksi Haugiba Mege Tarik Taruk Sidagi Mazi Bapam Kangdana Mangre Polisna Kaina Army na Kaina Tiba da Masi Hojipok Tiba Kangdana Lady Aduga Magilang Langjin Amtazu Kango Latri Sida Family na Nangiba Awaba Madi Kogi staff ki Saitagi Kogi Kalik Mamanghi da Koi Noaizadaba Sumamayamsi Yenga Koinagasi Mediagi Nausing Koraga Koina conferences in Germany Maxi Kanagumba Loop Natraga Kanagumana Masi Pazin Puzin Leregadi Imung Manungi Awaba Sitengsi Yingbiraga Maxi Tekta Kaidana Tumatana Tadok Piraknava Kuna Hajari
mari lenaba authority amde government da haijaning badi sathariba search operation ma bu phangnaba thiri basi government na henna kanjin biduna maglang lang jinji khangan biu Chahi asigi Union Public Service Commission UPSC na loba Civil Service Examination CSE da All India gi oina rank marifu humdoi tarakraba Arvind Hanglem ngasi Imphal da yorakre honabada mai pak taba laite haina mahangna paumi singda fongtorokli Birdikan Transit International Airport ta ngasi mahaki laikai amade khangna chanaba singna taramna okpa dugi matangda wangangladuna Arvind Hanglem na hai honabada mai pak taba laite examination asi thanabagi damak mapalamda satuna honadaba yadi haiba laite status asida so mapalamga manaba kudong chaba kaya ningthina phangba ngamlei left na honaraba amade khangbagi pangal mapung fana leirabadi exam asi soidana mai pakani haina mahangna phongdoki panba yabadi Arvind Hanglem Singzamai Thongam Laikai Lane number 6 tagi Laikidraba Hanglem Kumar Madi Hanglem Ongbi Bimola Nigi Machanupane Mahak Piklingai dagi Hauna Mahima Singa da thawai yauba khonaba kanba mahairoi ama oina hauraki hairi yam overwhelming ore simaina opi base thagat chawphongdre kai haidna su khangtre ado anauba experiencing da hygienic budi khonaba lepi ganu honabada ngamdaba laite consistent oina honabi aduga isana honna jeribda thajaba thambiyo ai huziki first professional line dadi sarkar na pibir recommended to fazana follow tawgen khanjai ai professional line dadi aduga ani subda ai personal line da anauba horori banharol youth kai UPSC experience khatang na tan mokoi bupun thawga piba aduga loina interactive sessions ka senjaba ai personal line da dumaina huziki oina di ai plan khara leje short term da huzikti internet iran ina material je fazana access taribani na kaisu thoidongna challenges ti leitre tawbotabu akoina पोचे अप टू डेट दी ओइ गदौने एग्जाम से की पैटर्न से दुना खरा प्रोएक्टिव ती ओइ मथौक ताबरा हाइना खनजे marak thatna atem break amatang lominasi ISO certified oiraba training academy amadi treatment center amoiba Dharma Care Aesthetics Academy da makhal kya gi certificate course haujaragani amadi treatment kya gi service supijari Dharma Care Aesthetics Academy da fanghanjari ba service singdi microblading eyebrows BB glow face whitening full body whitening hydrofacial chemical peeling nose filler lips filler chin cheek augmentation botox PRP hair regrowth treatment, acne and acne scar treatment, melasma treatment, mole removal, laser treatment, fat reduction treatment, asinating bani. Akupa marol gidamang asi maglengsin birau Dharma Care Aesthetics kwa kaithil soibam laikai near Photon Higher Secondary School Imphal West. Contact number 6909 473 331. Break matung miyamu taram nok chari makata pa pau pizari Indian Army lagliba se Manipur kanabra natraga tugainabra Manipur apun bagi saktam kai bigaroi haina ngasi Imphal West District ki kwakaithil thiam laikai da ngasi wakan mi fampham kre kwakaithil thiam laikai youth organization amadi kwakaithil thiam laikai chawkhat khongthang nupi lufna sinduna chathakiba wakan mi fam aduda deport illegal cookies Indian Army protection or disintegration karigumba maram amatana Manipur thugaiba yaroi aikhoigi lam mitopta pitokpa yaroi haina thaba placard sing paike wakan mifam adugi matangda wangangladuna kwakaithil thiam laikai chawkhat khongthang nupi lufki member KHS Biteswarin hai thasigi tang agum dagi starasida thokliba kanglufki rangasi athubada loishina ba khonagadabani apunbagi saktam da singnarakpa sing miyamna kaidawnungda tumina leiroi haibasi kaudaba phai Manipur gi apunbagi saktam kaibi yaroi chana kanglon gi wangmada starasida changlakhiba mitop sing masak khangdoktuna takthokadabani pamdaba thodok sing laksin duna apunbagi saktam kaidana bohona biyo haina so mangna makha tana phongdoki mating lairaba Manipur bu nungsibiraba lusingba sing MLA sing je kai dobirige tholak piro haibasini haijaning base Manipur asida hoji hoji thokliba laibak thiba thogdo asida army ne na thajala iba punamak se Manipur sibu ngakna na bagira natraga thukaina na bagira haibaduni akhona khangjaningi se Manipur miam da yam sengnam tamari sumna takpiyu karigumba akhoi Manipur miam bo ngakna na bagi damakta oiba taragadi mising mikhai naiba tokpiyu misang mikhai nai dabida misang mikhai na da thawak thawrong kya utpiduna akhoi bu ngakpiyu senbiyu Chandramani misigi matangda moirang esigi tongan tongan mafam singda wakan mifam sathakre Ngangkalawai chawkhat thawrang nupi lupna sinduna ngangkalawai da famkiba wakan mifam aduda saruk yakibe TS kunje sorina phongdokibada ngangkalawai maning laikai da thokiba laibak tiba thodok amada laikidraba
Churachandpur Thengra Leirakdagi Toizam Chandramanigi misi amadi Thodok aduda sokiba Ngangkalawaidagi Laichonbam Manoski Tekta Kumnamak Laingang Pugatabani Manipura Kuki Gitonganba Lengak Lebe Yaroi Kuki Lalhoba Singa Lengaka Taunariba Su Kudakta Tokadabani Haina Mahana Makataki Sandramani Misigi Matangda Naran Sena Bazar Set Amadi Sunusify Bazar Setasu Wakan Mifam Pamki Leibak asigi Home Minister Amit Sana Infalda Lakadawriba asiba missing tiba lakadawribra natraga karamba anoba irang ama amok thokan gadawribano haina All Manipur Democratic Women's Association gi Secretary Ayekpam Asabalana lengakta hanglagli Manipur Press Club ta pangtokpa paugi mifam amada wafam asi pongdokladuna mangna makatana hai thasege ohumda leibak asigi Vice President na pung kharagi damak laklamba matamda Infalda asuki matik security gi section thorang lokhatki adubo rally chatki bamafam singda security gi section thorang amata lokhatki dabana kanglufki rang thoklakki bane masida mangkriba micham miyam gi punsi compensation khara khaktana magut sinba yabra Micham miyamna horakliba irang asigi tekcha komba paliba lengangna pugadabani hainasu mahana makataki Miyam loina khamnaraba ma ngaktani relief camp da leidiba miyam gi phibam karamaina tawribage chak chara makhak pijaba dura haiba akhoi gi punsi che Manipur miyam gi phibam kamain tawrige noma gi suraga hati suraga chajaramba imung sing gi phibam di Makoy da karamba makhan ki mateng pirabagi sarkar na ngasi di cheng walaga saba ngambagi sakti leisallaktare hinjang napi ki mamal oiro hawai chengwai gi oiro asuki matik mamal wangkhre hairiba maman singse sarkar na kari gi control taude yoning ba maong da karbar wala sing na yoli miyang gi achauba ihau amara ba ngasi ju sarkar na ngai ri base aduna emdawa manipur na sarkar gi hujik Liba, hujik tauriba sarkar gi policy program singse aikoina strongly condemn taweba. Miyoi bagi punsi amagi maman se lupa lak manga khataraba. Lupa lak manga duna ma numit kaya ni hinga dauri geba. Suspension of Operation Suda Leiriba Kukilaloba Singna Nomakangdana Yumai Thaba Nomaina Kaptuna Micham Hadpa Kayasina Moirang Churachandpur Lambida Kundariba Miam gi punsi Tangdulaita Handre Sugi Chana Kanglon Tukariba Kukilaloba Sing Sudagi withdraw Tobiro Lamdamasida Tangdulaita Punsi Halan Birako Haibana Chingba Tongan pa demand sing taladuna Bisnupurgi Miamna Kongchara Masatkre Kongchara Duga Mari Lenana Kongzangloi Oinam Binana Hai Housing Manipurasi Maichaklei Maike Kuding Mikam Mirau Khona Nilei Lomi Sing Lobu Kumba Ngamdre Angang Sing Lairik Tamdre Nongmagi Suraga Nomlaga Imung Puba Miyoi Kya Kokta Khut Hapnare Mayum Makai Maichaktuna Lanjenarak Miyoi Kya Palefam Kangdana Lady, Oiragliba Fibam Asida, Lengak Asina, Tumina Yengduna Lektopa Chumloi, Sugi Ground Rules Sing Tugaiduna, Kutakulai Pairaga, Micham Kya Hat Liba, Kuki Lalhobas Singi Matakta, Action Lokat Pio Haina Fundoki. Haiba Kuki Lalhoba Singse, Mai Mapamda, India Gamena, Ko, Shuse, Mai Mapam the Pusin Mirakana, Kuki Lalhoba Singse, Moina, quite the Lana Sas Tore, Majan Hana Tabani Hare, Aduga Tabana Moina Tare, Jojamburgi, Tang Ahumda, Pumari Makai, Adudagi, Adumaicha Saga Kappa Lakona Tatakere, Adugi Maram Moidana, a way of Chara to Chadra to a way Imalabaxi Kandabaya de Hadena, Nasai Kuki Singse, Moina. Kapi bache kuki lanja da basu myam yawi agoi khangi hane kuki ari bada kasu koida attack tawba yawde adu laloba mogi men maram ni changa pa singje masi su singje lotion biro India government amdi Manipur government na Masing Yamlaba Miamna Bisnupur District BJP Thamba Sanglen Tugai Naba Honaramlay Police na tear gas cell kya kaftuna Miamadu Tugai Kray Miamaduna Hosik Tokliba Furuki Irang Asida Lengang na Tumina Leshin Bana Maram Oiraga Laingak Pairiba BJP ki office Thamlubagi Kanaba Laitre Haiduna Bisnupur amasung Nacho Panthong Anigi Lona Bada Lairiba office ase ngasi nungtil Miamna Thomjinduna Tugaina ba honakibani Bisnupur District Police na mafam aduda Khonglai Thuna Changsinduna Miam adubu tear gas cell kya kaftuna Tanthoklaba matung office adubu kanba ngamhogani hairi Lamdam asida mamangda thokiba tongan ba lan kyada kuki singhi oiba kari thodang lawkibage haibase miyamna khangnaraba wafamni handaki matang asida lengangna achum aranthi dokpiraga ingtappa lamdam ama ohensi haina peace committee wangkhai kendragi convener Mahendra Nauremna lengak tapil torakli
Wafam ase ngasi wangkai SC manungda leiba tungan furup club organization kayana Manipurda tangdulai taba hanjilangna bathodang yanabagi damak peace committee wangkai kendra semkibaga mari lainana pangthokpa paugi mifam amada mahangna fongdokibani tungan ba club amadi organization kyagi luchingba singna saru yaduna soibam laikai leiba citizens club ta pangthokpa paugi mifam amada committee SC convener Mahendra Nauremna hai wangkai SC tungan ba furup kayana khundaba mafamni kanagumba miyoi kharana kuki militant sing attack taunaba honarakpa matamda mara leizadraba atei furup singbo ngak senaba ngasi committee ase sembani Hauziki luraba fibam asida politician singna masa-masagi fam yenglaga wangang batopiro mamangda thokiba juntarani pangi thodok adu thokloi hainingai leite politician singna laingak asi faina traga fatte haiduna nainaraga leibagi mahut kuki militant singna chatharagliba thawong ase matau karamna waroisin purakadagi haiba khanaba matam oire Lokaina changlaglaga tungan mafamda kunda leita salagliba mayam takthokpa haibase laingak amagi mathone laingak na reserve forest lauthokpada chenkuki chilanau singna ningdol pomliba karigino lamdam asida yelhongaidagi leiraklaba yelhomi sing kanba haibase laingak amagi tawfam thokpa mathone suda leiriba kokilal hoba sing masa-masagi kemta lehankiba numita lamdam asida tangdu leitarba fibam amada hanjilakane Leivak asigi MLA singna achetpa firep amaga loinana lamdam asi atuba matamda tangdu leitaba hanjilakna bahona biu haina mahangna fongdoki Pava or Patawai to the Punamak Nainavati Tokraga, Rajniti Wala Singsina, Masa Masagi Subedada, Masa Masagi Party and Hanga Tabak Tobuse, Machi Topiro, Machi Topiro Targati, all community Punamangna, Julaitin, Anisu Julaitin, Torpayabagi, Batoldo, Rajniti Wala Singna Tobigano, Loinana, Honorable Chief Minister, Sri Birena, Nasi Lokalaiba, Peace Talk, Mayama Lokaltana, Tauriba, Tabak Torum Singsta, I call him Masihan first priority Piraga, Magi. Peace Sirista Heidi solution number Porna by Coin Puna Honaminasi. Horiba Mayam Singsi, Amasum Nuxina, the Lane Singsi, Nuxina Bagitamakta, Equimayam Singsi, Ladiba, Kalup Masengi, Equi Toy, but Taudo Punamaxi, Masi Singsi, Lepiro, Hibai, Pausel, Amagaloina, Manipuri government, Hujik, Tumina, Hujik Lesandana, Hujik Pobakari, Umbamata, Pawamata, Haunadana, Tumina Lesalibasi, so equip the Sangamakti, Equinoite. Aduna Manipur government na sumakogi lawfam thokpa thodang lawbiu kari mahawa haudigi sumain thoki bra haibsi akhang hai singna di loin khanglam ngani khudak ta thokpa thodok oiba maramna karam kari wa haudigi nu haibsi khoi thengnai khoi bhap ta haude adubo kari oirabasu Manipur gi ing tap ta bukun sing se khoi sa disang sin na khoi chathaba yana bagi damak ta khoi indigenous people khoi lai homi haib tare khoi pun pong ai khoi Lingzen Manan, I could Punale Minava, Kanmin of the car or bra, I say, I didn't. Manipurda Hausik talk liba Kangluf Kirang Maram Oiraga, Tasi Kudmarida, Kukilala Singna, Yum Mai Tare Haiba Pau Fang Badage, Maikan Bachankiba, Juratanpur, Tengra Lairaktage, Toism, Chandramanibu, Mihatina had Pikiba Todok, Adubu Yaning the Fongdok Tuna, Apunbal Luf Nintokona Sinduna, Nintokong Kaitelda, Gasi Wakan from Amapangto Cray. Apunbal Lufki advisor RK Tombisanana Fongdora Kibada, Manipur Gichi Rabatan from Masida, Manipur Langna, Tuminalation by Yaning Day, Kukilal Hoba Singna, Yumai, Thai Haiduna, Maikan Bachat Kibam Yoi, Hatok Piba, the Chenaba Sing Cherak Pio, Kuki Militant Singer say Shu the Labana. Laibani Haiduna Makoina Towning Bata Tohanba, Maitei Kaya Makoina Hatopiba say Santa Ramade, Manipur Langana Kangna, Kangsin Nadriba Karigino, Jarang Nariba Mayamasi, Atuba Matamda, Waroisin Puraktuna, Miyambo Hanagi Punsida, Hanjan Hanbio Haike. Koi Sangsi Lagli, but Sipai Singasina, Sam Ripensina Singba Mayamasina, I Kogi Mangda, Manipuri Simbu, Halaba Paubada, Kuki Gimisang Labase, Control Tobangam Dabsi Sarkara Malavagi Belu Latre, Sarkara Mapima Pani, Nekoi Canada, Tainarugani, Sarkana, Sapsana, Control Tobidana, Solusala, Atuba Matam the Tobio, I beg you Wakala Sinatan Upayamata Lazati. Aduga Kogi Manipur Gingam Kaisu, Machela Mapawa Kaibi Aroi. Akoigi lai guru haktak tagi lairamba nungsi sana na laiba singmi tami ama woibagi nungsi na ba langlalang jela du suk anago mama na thadat pasu yaro ai haiduna mama ama woina mi am punamagi mapam da pau jenjari Moirang College ta hangba relief camp ta so Chandramani Misiga Mari Lainana Wakan Mifam Ama Fam Ke Wakan Mifam Aduda Laikidraba Toism Chandramani Gi Manau Nupa Nanauna Fongdo Kibada
ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯆꯟꯗ꯭ꯔꯃꯅꯤꯒꯤ ꯃꯤꯁꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯊꯣꯛꯇꯕ ꯑꯣꯏꯔꯁꯅꯨ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯒꯚꯔꯟꯃꯦꯟꯠꯀ ꯊꯝꯅꯔꯤꯕ ꯁꯨ ꯈꯨꯗꯛꯇ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯃꯣꯏꯔꯥꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯕꯗꯒꯤ ꯊꯋꯥꯏ ꯍꯦꯡꯂꯦ ꯍꯥꯏꯅ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯅꯣꯡꯃꯒꯤ ꯂꯨꯛꯃꯥꯏ ꯄꯥꯟꯗꯨꯅ ꯍꯤꯡꯂꯤꯕ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕꯁꯤꯡ ꯄꯟꯈꯩ ꯐꯪꯅ ꯋꯥꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯁꯤꯡꯖꯃꯩ ꯕꯖꯥꯔꯗ ꯂꯩꯕ ꯀꯪꯂꯩ ꯁꯤꯟꯊꯥ ꯁꯦꯝꯀꯠꯂꯨꯞꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈꯤꯕꯗꯒꯤ ꯀꯩꯊꯦꯜ ꯐꯝꯕꯒꯤ ꯃꯇꯝ ꯀꯥ ꯍꯦꯟꯅ ꯇꯦꯟꯅ ꯐꯪꯕꯅ ꯏꯃꯥ ꯏꯕꯦꯜ ꯄꯨꯝꯅꯃꯛ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯦ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯕꯦꯡꯛ ꯑꯃꯗꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁꯦꯟꯐꯝ ꯁꯤꯡꯒꯠꯄ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ ꯃꯔꯝ ꯑꯗꯨꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯕꯤꯔꯛꯅꯕ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ Government of India amadi Manipur lengangna hojik lamdam asida thengnariba irang asigi waroisin atubu matamda purakadabani haina Singzamai tu Lilong Merapaibi apunba lob Silimpalna thadurakpa cherolamana taksilakli Cherol asina hai suda lairiba kukilal hoba singna sathariba thawong sing asi miyambo ngak senabagi damak lakliba Central Armed Force singna leptuna yenglaga lairiba se karamba lalongno thawong asi lamdam asigi mama oibi singna akan mamongda kandem tawi Nakal maromda Imphal More amadi Imphal Dimapur lambi ani asi atuba matamda hangdoknaba lengangna singadabani relief camp ta lairiba sing atuba matamda mahosagi punsida hanjil hanaba thawrang lokhatkadabani haina su cherol asina lengagi puning singsilakli Aroibada maroiba pa amuhanna Kanglon kaina kulai paiba singi matakta operation sathaba haure irang toina thokpa chinga tainana leiba mafam kunthra nipanda state force yauna tongan ba security force sing thamduna ngak senba haure haina chief minister N Birena phongdorakli Starasida tangtu laitaba fibam ama puraknabagi damak furup khudingmaki cultural integration ama stakeholders singna sagadminaba mathau tai haina sangnai theater director Ratan Tiamna TOMTV da phongdorakli Manipurda tangtu laitaba purakke hairabadi chief minister N Biren resign to banadana atai pambai laite haina Janata Dal United Manipur ge spokesperson Samuel Jendaina phongdorakli Amadi Kukilal hoba singa Manipur Police Commando ga ngarang ahing chupa nongmai kapnakre nongmai kapna baduda Kukilal hoba mari manga asoka pandang lamba yai haina panari Matang sida Times of Manipur ge Prime Time Manipur News la sinjare miring tabiri pa pumnamak po amuka hanna kurumjari